Akashvani Imphal Nayani Devi na pau pajari ahanbada maruoiba pau Rashtrapati Draupadi Murmu na ngasi Gujarat ki Gandhinagar da leibak sinthungna chathagadaba Ayushman Bhava campaign haudoklagani Manipur da so haujik Imphal da Rajyapal Anusuya Uikena Ayushman Bhava campaign haudoklagani Leibak asida channa naba prasap tawriba Uniform Civil Code Nagaland da channa handanaba Rajya Vidhan Sabha na warip laukre Marirak Subaji 20 Sustainable Finance Working Group Meeting ngasidagi Uttar Pradesh ki Varanasi da hauragani amasung Kerala gi Kozhikode jila da Nipah virus ki confirm case ahum leire Rashtrapati Draupadi Murmu na ngasi Gujarat ki Gandhinagar ki Raj Bhavan da leibak sinthungna chathagadaba kendra gi haksel amasung yaifayumbal mantralay gi Ayushman Bhava campaign haudoklagani madugi mamangda Rashtrapati na Gujarat Vidhan Sabha gi National E-Vidhan Application Nebha project haudokani thauramdu da Rashtrapati na legislature singja su wangangani Gujarat Vidhan Sabha gi numit umni chathagadaba nungju mifam asidagi hauragani mifam asida Vidhan Sabha asigi che season adaba ahanba mifam oiragani Akashvani ki paumina hai National E-Vidhan Application Project asi Pradhan Mantri Narendra Modi ki One Nation One Application haiba wakhalon adu thabak oina ontokpani project asi Vidhan Sabha bu digital ohenaba amasung MLA sing tablet sijen aduna makhal makhagi technology de yumpham oiba thabak kaya paikatuna mapung phana thaba saruk yaba ngamannabani Vidhan Sabha ki Adhyaksa Shankar Chaudhary na hai app asi ki khotang da wahang pau khungbi thauram star amasung unstar question sing bill amasung warep sing digital oina phanglagani MLA sing na makhoi gi wahang sabha gi mifam laitama matam da su online da pisinba yaragani Akashvani paumina hai Ayushman Bhava campaign Rashtrapati na haudokani aitihasik oirba campaign asi leibak asigi sahar amasung khungang khuding makta ana laenge scheme sing mapung phana chan ahanba ngamnaba paikhatpani Manipur da su Rajyapal Anusuya Uikena haksel ge scheme mama oiriba Ayushman Bhava haujik Imphal ge classic grande da haudoklagani haudokpagi thauramda haksel amasung yaiba yumbal mantri Dr. Sapam Ranjan Singh saruk yagani Niksai Mitra Singda mana piba amadi hakjang kaya dan tawbagi wasak lobana thauramdugi akhanaba saktam oigani Leibak asida chana naba prasthap tawriba Uniform Civil Code UCC Nagaland da chana handanaba Rajya Vidhan Sabha na ngarang warip laukre warip adu sabagi luchingbo oiriba Mukhyamantri Nayani na ngarang sabagi miphamgi nini janba numita puthokki warip aduna hai UCC gi pandamdi luhongba amasung khainaba custody amasung guardianship adoption amasung maintenance mapa mapugi lanthum phanghobana chingba lanai obe wafam singi amatoba ain amachana hanba haibasini masina naga customary law khunai gi chan arol amasung lining laison gi thabak thauram singda akiba ma oyalli warep aduna hai Uniform Civil Code ama thambagi matangda tongan ba tribal ho sing amasung lup singna kanna yaningda ba phongdok nari haina su warep aduda palli warep aduna bakhatana hai Sanvidhan ge article 433 thoi a na naga singi lining laison amasung khunai gi thabak thoram sing amadi customary law sing amasung lam amadi mahausa gi lan sing mapu oiba amasung pithok pesin taunabagi hak ngak senbiri Assam ki Rajyapal Gulabjan Katariana Rajya sida anoba sub district humpudrama pan semnaba ayaba pikre Sarkar ki notification amana hai anoba sub district haina su khangna gadaba anoba subdivision sing asi lengak sachanda kutung janaba amasung khwaidagi nemba thaktagi hauna pothok chathok leihanaba amasung thabak ngamhanaba ki pandamda sembani Nauna Sengbadoriba sub district sing asi Hanagi Rajya Vidhan Sabha Kendra singing of Hiparing Kayaloy. Notification adugi matung ina sub district sing asigi headquarters sing adu mayay obe sarukta natraga district commissioner sing na lepa chunabam mafam singda oigani. Department of Water Resources na lead department oigadaba State Water Informatics Center amaling naba Meghalaya ki Mantri Mandal na
arang ayaba pikre State Water Informatics Center asi ising leiba mafam sing ising khongi ifut leiba mafam sing yauna paturel singa mari lainaba phibam chahi chupa yeng chinduna document information semnaba agency oigani amasung Jal Shakti Mantralay na piba sana kanglon ga chunaba warep lawa yanaba data sing adu mari lainaba department singda pigani Sel thungi awat pa laibadagi amasung company singna thabak thintabadagi hydro project ani toknabasu mantri mandalna ayaba pikre project sing asi anoba mongda paikhanaba sarkarna nauna thabak tawminagadaba kangbu thiragani rajya ki police department ta engineering wing ama hangdoknabasu mantri mandalna ayaba pikhe Mizoram ki Rural Development Mantri Lal Ruwat Kimana Hairi Raja Duki Ngamkhai ki Sahar Champaida Municipality Council gumba malingnaba khanari Samphai Sauta ngarang village council members in the Wangang Badam Antrina Hai Aijol amasung lunglei dadi Hanana Municipality Council laikre Samphai asi Bharat Myanmar ngamkhai daleba Sahar amani Tabiri Pawasi Akasbani Imphal dagani Mari Rak Suba G20 Sustainable Finance Working Group Meeting ngasidagi Uttar Pradesh ki Varanasi da horagani mifam asine income jali singani kulum doigi G20 Sustainable Finance Report aroiba oina lepthokani Bharat na G20 ki president oina pangthokpa numin ini ki mifam asida G20 lebak sing akhana na batan taw lebak sing amasung malem gi lup kaya dagi mihut marfu henbana saruk yagani Mari Raksupa Mdi Aroiba Mifam Asina Income Jali Singani Kulum Dogi G20 Sustainable Finance Report Aroiba Wina Yathopada Ming Tangani Amasung G20 Sustainable Finance Road Map Yawa Tabak Singi Mayokta Group Asina Koleba Mapam Sing Malengi Loop Sing Amasung Mari Lena Bakanguna Karikari Tauribage Habatusu Kanagani Mifam asigi pau phongliba kasbani gi paumina hai working group asi America amasung China na puna sabapati oiri amasung UNDP na secretariat oina thabak tauri Kerala gi Kozhikode jila da Nipah virus ki confirm case ahum leire haiba National Institute of Virology Pune da thakiba sample jing adudagi khangba ngamle mamang thagi kunthra da laikhidraba mioi amasu virus hadupak le aiba khangle mamang gi ning thoka bada laikhidaba mioi ama amasung atopa mioi ani gi sample Pune gi National Institute of Virology da thabada Nipah virus positive oire makhoi gi manungda chaihi mapan da ngari banupa macha ama yauri Mahak yamna kanna naduna life support system sizinaduna lairi Akasbani ki paumina hai Kozhikode zoonotic virus thengnaba si handake asina ahumlak subani mahau sanataba mawngda mi sirakpa dudagi rajya gi haksal department na khudakta thabak laukhatpa hauki Phibam adu laksinaba tim tara taruk sengki amasung haksel gi thabak tawriba mioi singda income jali singani kunma thoida semkhiba infection control protocol innaba khangan khre panchayat taret ki ward khara containment zone haina lauthokre Health authorities na virus hasina suholaba mioi singa samnaruba mi chamo phunipan masak khangdokle amasung police ki mateng lauduna thinebo khonari Rajya ki Haksel Mantri Bina George na ngarang paumisingda hai Kendra na tharakpa tim ahum ngasi Kozhikode thunglagani marak asida authorities na miyamda marks umnaba masung tangai phadaba thabak natana hospital da chattanaba khangan khre Kozhikode natana thangnaba jila sing Malapuram Wayanad amasung Kannur da su mina singna lainaba khangan khre Diesel na thoba gari sing yon bada ahen ba GST zada tara launa pa prasap amata laite hana Kendra gi road transport amasung highways mantri Nitin Gadkari na singdorakle aroi bada maroi ba pau amana Rashtrapati Draupadi Murmu na ngasi Gujarat ki Gandhinagar da laibak sin thungna chathaga daba Ayushman Bhava campaign hudok lagani Manipur da so hujik Imphal da Rajyapal Anusuya Uike Ayushman Bhava campaign hudok lagani Laibak asida chana naba prasthap tawriba Uniform Civil Code Nagaland da chana amdanaba Rajya Vidhan Sabha na warep laukre Mari Raksuba G20 Sustainable Finance Working Group Meeting ngasidagi Uttar Pradesh ki Varanasi da hauragani amasung Kerala ki Kozhikode jila da Nipah virus ki confirm cases ahum leire pauloi jare